ꯂꯣꯏꯔꯦ ꯃꯊꯨꯟꯁꯦ ꯀꯩꯅꯣ ꯑꯩ ꯊꯕꯛ ꯃꯌꯥꯝ ꯇꯧꯋꯤꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯔꯨꯝꯁꯦ ꯁꯤꯁꯦ ꯑꯣꯏꯅ ꯂꯧꯔꯤꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯤꯡꯅ ꯑꯦꯁꯤꯒꯤ ꯔꯨꯝꯗ ꯂꯩꯔꯤ ꯍꯥꯏꯅ ꯑꯦꯁꯤ ꯊꯥꯅ ꯂꯩꯕꯗ ꯁꯤꯗꯣꯏ ꯃꯌꯥꯝ ꯉꯁꯤꯗ ꯑꯩꯅ ꯇꯧꯗꯣꯏꯁꯤꯅ ꯑꯩ ꯐꯨꯜ ꯃꯦꯀꯞ ꯂꯨꯛ ꯇꯧꯔꯦꯕꯀꯣ ꯉꯁꯤꯁꯦ ꯑꯩ ꯀꯦꯕꯗꯨꯗꯤ ꯅꯝꯖꯔꯛꯇ꯭ꯔꯦ ꯀꯩ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯐꯖꯕ ꯁꯥꯔꯤ ꯁꯦꯠꯇꯔꯛꯇꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯁꯦꯠꯇꯣꯔꯤꯕ ꯁꯥꯔꯤꯁꯦ ꯃꯅꯤꯄꯨꯔꯤ ꯆꯤꯅꯤꯛ ꯇ꯭ꯔꯦꯟꯗꯒꯤ ꯂꯧꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯐꯨꯜ ꯂꯨꯛꯇ ꯃꯦꯀꯞ ꯐꯖꯅ ꯇꯧꯔꯒ ꯑꯝꯇꯪ ꯁꯦꯠꯇꯔꯒ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯑꯦꯀꯥꯎꯟꯁꯤꯒ ꯃꯌꯥꯝ ꯐꯖ ꯐꯖꯕ ꯁꯥꯔꯤꯁꯨ ꯐꯪꯉꯤ ꯃꯌꯥꯝꯅ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯐꯤꯒꯤ क्वालिटीꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯩꯀꯣ ꯃꯆꯨ ꯀꯣꯝꯕꯤनेꯁꯟꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯟꯅꯈ꯭ꯔꯦ ꯌꯥꯝꯅ ꯑꯦꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏꯕꯅꯦ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯤꯆꯦꯒꯤ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯒ ꯆꯠꯂꯒ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯃꯈꯜ ꯃꯈꯜꯒꯤ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯈꯜꯂꯒ ꯃꯌꯥꯝꯁꯨ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ much later. ꯉꯁꯤ ꯁꯟꯗꯦꯅꯤꯕꯀꯣ ꯑꯩꯈꯣꯏ ꯁꯥꯏꯅ ꯉꯁꯥꯏꯗꯤ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯔꯒ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯍꯧꯗꯣꯏꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯒꯦꯅ ꯇꯧꯔꯤꯅꯤ ꯀꯣꯏꯕ ꯆꯠꯄꯒꯤ ꯃꯥ ꯀꯩ ꯍꯥꯏꯔꯤꯕ ꯃꯉꯣꯟ ꯃꯅꯥꯛꯇ ꯑꯝꯇ ꯆꯦꯟꯍꯜꯂꯛꯀꯦꯀꯣ ꯇꯥꯕ꯭ꯔꯣ ꯂꯥꯛꯑꯣ ꯀꯣꯏꯕ ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯑꯣ ꯂꯣꯏꯁꯜꯂꯁꯤ ꯍꯥꯏꯕ ꯑꯩꯅꯅꯦ ꯃꯐꯝ ꯑꯃꯁꯨ ꯌꯦꯡꯉꯦ ꯁ꯭ꯋꯥꯏꯒꯤ ꯈꯔ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯌꯥꯝ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯔꯝꯃꯦ ꯁꯤꯒ ꯌꯦꯡꯉꯣ ꯁꯤꯒ ꯃꯁꯛ ꯐꯖꯩ ꯑꯩꯅꯅꯦ ꯁꯤꯒꯅꯦ ꯈꯪꯉꯕ ꯍꯣꯇꯦꯜ ꯑꯃꯈꯛꯇ ꯂꯩꯕꯒꯤꯁꯨꯅꯦ ꯕꯨꯀꯤꯡ ꯇꯧꯕꯩ ꯍꯥꯏꯅꯔꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯂꯒ ꯍꯣꯇꯦꯜꯗ ꯂꯩꯔꯒ ꯑꯗꯨꯒ ꯂꯥꯛꯁꯤ ꯀꯥꯏꯗ ꯁꯟꯗꯥ ꯇꯥꯔꯒꯦ ꯉꯜꯂꯤꯅꯤ ꯀꯩꯁꯨꯝꯕꯣ ꯍꯧꯒꯠꯂꯛꯑꯒ ꯄꯨꯡ 2 ꯇꯥꯗ ꯍꯧꯒꯠꯂꯣ ꯃꯐꯝꯒ ꯍꯥꯏꯗꯣꯛꯑꯦ ꯆꯠꯇꯣꯏꯅꯦ ꯊꯣꯛꯂꯛꯄ ꯍꯥꯟꯅ ꯑꯩ ꯍꯥꯏꯅꯤꯕꯗꯣ ꯑꯩꯅꯅꯦ ꯁꯤꯒ ꯃꯐꯝ ꯐꯖꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥ ꯑꯗꯨ ꯂꯣꯏꯗ ꯂꯣꯏꯁꯜꯂꯛꯑꯕ ꯑꯩꯅ ꯕꯨꯀꯤꯡꯒ ꯇꯧꯕꯩ ꯍꯥꯏꯅ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯂꯒ ꯍꯣꯇꯦꯜꯗꯒ ꯂꯩꯔꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯥꯛꯑꯣ ꯂꯣꯏꯁꯜꯂꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯉꯁꯤ ꯁꯟꯗꯦꯅꯤ ꯃꯇꯝꯁꯤ ꯑꯃꯨꯛ ꯁꯟꯗꯥ ꯇꯥꯈꯤꯗꯣꯔꯦ ꯂꯥꯛꯑꯣ ꯂꯣꯏꯁꯜꯂꯒꯦ ꯂꯣꯏꯁꯜꯂꯒꯦ ꯊꯣꯛꯈꯤꯁꯅꯨ ꯑꯗꯨꯒ ꯍꯥꯏꯕꯤꯒꯦ ꯁꯤꯒ ꯑꯅꯛꯄꯗ ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦ 60 ꯀꯤꯂꯣꯃꯤꯇꯔ ꯃꯨꯛꯇꯅꯤ ꯆꯠꯇꯣꯏꯁꯦ ꯂꯣꯡ ꯗ꯭राꯏቭ ꯑꯩꯅ ꯍꯥꯏꯅꯗꯅ ꯍꯣꯇꯦꯜꯗ ꯂꯩꯔꯛꯇꯣꯏꯅꯦꯅ ꯍꯣꯇꯦꯜꯗ ꯂꯩꯔꯦ ꯍꯜꯂꯛꯇꯣꯏꯕ ꯍꯣꯇꯦꯜꯗ ꯂꯩꯔꯦ ꯂꯥꯛꯇꯣꯏꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯑꯍꯥꯟꯕ ꯍꯣꯇꯦꯜꯗ ꯃꯆꯥ ꯌꯥꯎꯔꯒ ꯂꯩꯕ ꯑꯣꯏꯗꯣꯏꯅꯤ ꯑꯍꯥꯟꯕꯗ ꯑꯃꯨꯛꯈꯛꯇꯤ ꯂꯩꯔꯨꯔे ꯒꯨꯋꯥꯍꯥꯇꯤꯗ ꯉꯁꯤꯗꯤ ꯑꯅꯤꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗ ꯀꯃꯥꯏ ꯇꯧꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯥꯁꯦ ꯑꯗꯨꯝ ꯈꯔ ꯅꯦꯝꯊꯔꯛꯑꯦ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯥ ꯈꯛꯇꯪ ꯅꯦꯝꯊꯔꯒ ꯆꯠꯀꯦ ꯉꯥꯏ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯧꯒꯠꯂꯣꯅꯤꯌꯥ ꯃꯆꯥ ꯊꯣꯏꯁꯤꯅ ꯂꯣꯏ ꯆꯈꯥꯏ ꯇꯧꯖꯣꯡ ꯐꯃꯨꯡꯒꯁꯦ ꯍꯧꯒꯠꯂꯣꯕ ꯊꯦꯡꯉꯕ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤꯕ ꯍꯧꯒꯠꯂꯣ ꯑꯩ ꯕꯤꯟꯗꯤꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯄꯣꯠ ꯆꯩꯒꯁꯦ ꯕꯦꯛ ꯑꯅꯤꯅꯦꯕ ꯄꯨꯔꯤꯁꯦꯀꯣ ꯉꯁꯤꯗꯤ ꯂꯣꯡ ꯗ꯭राꯏꯚ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗ ꯈꯪꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯈꯪꯍꯜꯂꯔꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯂꯥꯞꯄꯦꯕꯀꯣ ꯑꯗꯨꯅ ꯄꯣꯠꯀꯁꯦ ꯑꯃꯨꯛ ꯄꯦꯛꯀꯤꯡꯒꯁꯦ ꯑꯅꯤ ꯇꯧꯔꯒ ꯆꯠꯂꯤꯅꯤ ꯑꯗꯣ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯨꯝ ꯄꯨꯡ ꯀꯌꯥꯗꯤ ꯆꯪꯗꯣꯏꯅꯣ ꯈꯪꯗꯦ ꯂꯣꯡ ꯗ꯭राꯏꯚꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯥꯡꯁꯨ ꯁꯥꯡꯉꯦ ꯑꯍꯤꯡ ꯑꯃ ꯂꯦꯛꯑꯒ ꯂꯥꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯅ ꯅꯣꯡꯁꯦ ꯀꯟꯅ ꯆꯨꯊꯔꯦꯕꯀꯣ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯆꯥꯁꯦ ꯑꯩꯅ ꯅꯣꯡ ꯆꯣꯠꯇꯅꯕꯒꯤ ꯔꯦꯟꯀꯣꯠ ꯎꯞꯄꯤꯔꯦ ꯑꯗꯨꯒ ꯍꯦꯜꯃꯦꯠꯁꯨ ꯎꯞꯁꯟꯕꯤꯔ ꯃꯊꯛꯇ ꯑꯩꯒꯤ ꯁ꯭ꯀꯥꯔꯞꯇꯨꯅ ꯃꯨꯖꯦꯠꯁꯟꯕꯤꯔꯦꯕꯀꯣ ꯅꯨꯡꯁꯥ ꯐꯪꯉꯗꯤ ꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯁꯤꯒ ꯑꯩꯅ ꯍꯥꯏꯁꯤꯅ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯪꯉꯤꯅꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯀꯤꯂꯣꯃꯤꯇꯔ 80-70 ꯋꯥꯠꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯆꯥ ꯊꯛꯐꯝ ꯌꯧꯔꯦ ꯆꯥ ꯊꯛꯀꯦꯅ ꯀꯨꯝꯊꯔꯛꯏ ꯑꯩꯈꯣꯏ ꯃꯆꯥ ꯃꯄꯥ ꯑꯃ ꯐꯝꯃꯤ ꯑꯩ ꯀꯩ ꯐꯤꯕꯝꯅꯣ ꯁꯤꯒ ꯐꯝꯐꯝꯁꯨ ꯂꯩꯌꯦ ꯁꯤꯗ ꯐꯝꯒꯦ ꯑꯩꯈꯣꯏ ꯆꯥꯅꯕꯗꯣ ꯄꯨꯔꯛꯀꯗ꯭ꯔꯣ ꯑꯗꯨꯅꯤ ꯆꯪꯉꯣꯏ ꯏꯇꯜꯂꯦ ꯑꯗꯨꯅ ꯑꯩ ꯀꯤꯖꯕꯗꯣ ꯂꯣꯏ ꯍꯥꯏꯕ ꯃꯅꯤꯡꯒꯁꯦ ꯑꯃꯨꯛꯇꯨ ꯐꯝꯃꯤꯁꯤꯒꯤ ꯃꯃꯥꯅꯨ ꯅꯪ ꯀꯩ ꯆꯥꯅꯤ ꯃꯥꯏ ꯒꯣꯒꯣꯝꯗꯨ ꯄꯨꯔꯛꯑꯣ ꯑꯩꯅ ꯅꯪ ꯆꯥ ꯍꯥꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥ ꯈꯔ ꯊꯛꯀꯦ ꯆꯥꯁꯦ ꯈꯨꯍꯥꯎ ꯑꯃ ꯑꯩꯅ ꯆꯤꯡꯅꯁꯦ ꯑꯝꯇ ꯆꯤꯡ ꯌꯧꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯔꯤꯕ꯭ꯔꯥ ꯃꯁꯥꯂꯥꯒꯤ ꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯕꯗꯤꯞ ꯑꯗꯒꯤꯗꯤ ꯃꯥꯠꯄꯨꯔ ꯀꯥꯠꯄ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤꯅ ꯀꯔꯝꯕ ꯃꯥꯏꯀꯩꯅꯣ
हाँ लेफ्ट लेफ्ट अखोई हौजिक यौरे क्या किलोमीटर क्या वाले जगह मारो नेवरिति कितना किलोमीटर 12 वाले रो वाले तो याम हौजिक खमन वाबना लोरे मथुनदे कइनो तौबगी गाड़ी फम लेबगी राइट साइड दा हौजिक वेदर सु फागरे लोइना हांगरे ले ना बदि अखोई हलकपुर चंग यानी को सिदै मंदिर सिराबा मनुंग चंगदरनिंद्रा चंग यानी हलकपुर Hilang deh bah. Nampak tak ngai tu minum. Aku uji hilang ni bukan sigi hijau. Ni ekseng dah semai kau ni ekseng. Seki hijau. Lah, jangan le apa gari. Ini nama le. लाएबको मा गाड़ी तो थांगत पिनबगी लेतदना मोइना थांगत पिरगा हजिक लाक्ते तौरे जाम साथिन ngamibo moi साइज बेवं सिरेज होटल अमदी लेरे अदुगा सिरेज होटल अम लेरे लाइ लाइ पकड़ा गावजा ओची कुको जामा स्कार्ट त अब ले बच्चा mai se mi kanam ko leibi da mane bo mi kanam ko leibi da mane koi leidu jai bo जाएगा एसी वाला में कितना है खरीदा हाँ कदू क्या आनो एसी वाला कितना पड़ेगा अखोइना एसी याव यावदब येंगे अदुगा सेलेक्ट तौबसे एसी यावदो ओइना तौरेबको अदुगा डॉक्यूमेंट सबमिट तौबगी लाए सिगा नाम अखोइ होजिक यौरे अखोइना लौइबा रूम से सिस ओइना लौरेबको एसी लेबदा लौरे लांगबना सिरे दोएबा अदुना फमुंग फजबा अमा सिदा पीरे मचा गुगुब लौथो अदुगा सिदा बाथरूम लेरे तुम यायरा दुजा मोटपदि नते अदुम कोनरोकम याय हायतारे अदुगा पोचिंग एजेंसीगा फजना सेटिंग तौना थमे अइना सिजे पुबिरपुनेबको मचा थोगी सोब्री थोंगेना तौगी पिजाबिगाना अखोगी बुदि मपानदे जु हिंजांग हिजलक्तना लोइ चोटखरे दुना सुदोकपा मथौ तारे अदुगा इंदमेबो कइगिनो खंदे केतोरा kai chana puraba chana blo wacha dinja thumu rera aduga sidana lege chabla de che ning gawa le na eh macha na par bolo नहीं ना पर बो मचा चावला अगर जून में केक का बुझा कर पुलेबको हौजी योगतना फजना चागे अखोना हयें कोई चतुना हयेंदगी कोई चतप हौदोइनेबको
ꯑꯗꯣ ꯍꯌꯦꯡꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯑꯔꯣꯏ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯂꯦꯜꯂꯅꯤ ꯉꯁꯤ ꯅꯨꯡꯗꯥꯡꯁꯤꯃ ꯑꯗꯨ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯗ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯞꯄꯤ 80 ꯀꯤꯂꯣꯃꯤꯇꯔꯅꯤꯕꯀꯣ ꯂꯥꯞꯄꯤꯁꯦ ꯒꯥꯔꯤꯗ ꯂꯥꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯄꯔꯁꯣꯅꯦꯜꯂꯤ ꯂꯣꯡ ꯗ꯭राꯏꯚ ꯑꯣꯏꯅ ꯂꯥꯛꯆꯔꯦ ꯑꯗꯨꯅ ꯂꯥꯛꯄꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯆꯠꯇꯣꯏꯁꯤꯗꯤ ꯍꯌꯦꯡ ꯀꯣꯏꯕ ꯍꯧꯗꯣꯏꯁꯤꯗꯤ ꯍꯌꯦꯡꯗꯒꯤꯅꯤ ꯉꯁꯤꯒꯤꯁꯤꯗꯤ ꯂꯥꯛꯄꯒꯤ ꯋꯥꯕꯒꯤ ꯄꯣꯊꯥꯔꯦ ꯑꯗꯨꯒ ꯍꯣꯇꯦꯜꯗꯒꯤ ꯑꯗꯨꯝ ꯆꯥꯛ ꯏꯟꯁꯥꯡ ꯂꯧꯔꯒ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯐꯖꯅ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯑꯗꯨꯝ ꯃꯊꯪ ꯕ꯭ꯂꯣꯛꯁꯤ ꯌꯦꯡꯕꯤꯌꯨꯀꯣ 그러냐? 내가 뭐 시사하면 되나? 콩을. 아, 또 뭐 이거 와 이거 아니다. 나 그냥 하라 그래. 미팅 해야. 뭐냐 그래 뭐. 콩을 띄는 거. 자, 나리네. 머리 좀 나가 뭐래. 그냥 뭐 퉁다 그러시기야. cái nó đã ăn rồi nó mà tin rồi rồi đau rồi cái nó đã ăn rồi hàng số cái số hàng gì mà thun lấy quẻ hai cái bài nó half day nó half one hai một quẻ half day 너 해봐 그러는 거 같은데. nó tiền cái nó đã ăn cái nó tiền nó ăn 이 가봐 왜안 더워 이도 니까. cái nó đã ăn cái nó một đầu quăng ai kia nó là 맨날 그게 더 맨날 그래. 맨날 그래. 나 시도를 에스키 다전벽에 인문을 시도를 하고 아이는 아한번에 올라가는 걸린다 인문을 로해 아이 뭔가 안 듣노 좀 더 가야 되겠지 아이 또 인문을 시도를 해 뭔가 듣노 에? 아이 뭔가 듣노 뭐가 지셔요 하고 들어 나 지금도 팀 우리나 거기 어디더라 문 닫았다고 너 없는 거 알고 상당히 힘들어 달라서 보이나 còn thi nhau nó chim thi bao số đấy rồi cũng muốn ăn sẽ xin nghỉ đó rồi mày làm một cái पैसा tính này AC room đây lấy này này AC thả nó lấy nó xí thôi xin chào các bạn bye là cái cô bây giờ bắt đầu ở nhà mẹ ăn một chơi anh ấy có xin đi bye